Churachandpur kuki UG singa khut thoknabada AR ani soklei hakchang ama phanglei ok amasung yen lut tawraga makon mai thadoklam lei khunja ama nongmaina kaplam lei tha asigi ahumdagi hauraduna thorakhiba thoganingdaba thokdoksingi makha tarakpada tha asigi tarada dolai thabi mamangi utonglokta kuki UG singa khut thoknabada taranipan AR ge personnel ama sokhiba masung tha asigi taraga mathoidana tronglaubi maningi area da kuki UG singi makhuta commando personnel ama siraga mari sokiba thokdoksing thokraba matungda ngarang su Churachandpur district kuki UG singa khut thoknabada mapan suba AR ge personnel ani soktuna laika nakhre police tagi fangba pauna haibada ngarang thokdok adu Churachandpur PS tagi awang nongpok ta kilometer 9 lom lapna leiba changti kot khulgi asongba mafam amada thokibani haire mafam asida kuki khulai paiba miyoi khara chathok chasin tawri haibagi pau phangbadagi kumbi post leiba mapan suba AR ge kalam ama laktuna khullasi da sangsin operation chathaba hokibani haire AR personnel singna khullasi gi asongba mafam sing da sangsin duna thiba humba gi thabak chathaba horakpada hanana lumduna leiramba kuki militant manga taruk lomna AR personnel sing tamna nongmai kapsilakibani haire masida AR gi maiki da gisu khut handuna nakal ani gi marakta minute 10 rom khut thoknaraba matungda UG sing adu mafam adu thadoktuna senki haire thawdok asigi matungda AR personnel singna mafam aduda makha tana thiba humbagi thabak chathabada makhoi gi personnel ani nongmai maruna panduna soklaga leiramkhibane soklaba ani mak panthadana gari da haptuna moirangi community health center da pukhatuna laika nakhe makhoi gi maming singna habildar sanjay amasung rifleman asuk ni haire khut thokna kiba mafam aduda AR personnel singna makha tana sangsinduna thiba humbagi thabak chathaki adubu numidang athengba phawbada mifa mipun tawkhibagi pau phangba ngamkhidai amaromda ngarang ayung nongpok sengmai PS ki manung chanba S15 khulgi asongba lobuke mafam amada nupagi asi bhakchang ama lerambadage police na lokhalaglaga Jenims ki mokta thamkhre police na phongdorokpagi matungina mafam asida asi bhakchang ama leire haibagi pau ngaha numidang pung 9 lom tarakpada phangkhibani adubu numidang oibana sangsinduna lokhalubada khudong sadabadage ngarang ayuk pung 13 minute kun lom tarakpada lokhalubani haide hakchang adu pumthaba horambana manam chelam lei masagi saru kharasu maina chaklam le haire chairak sida ngarang ayuk pung 9 minute kun 3 rom tarakbada ti gamnom khul manakta leiba top kanglup amage nga yok pa yauna ok amasung yen loiba farm amada khulai paiba kuki militant sing ni chingnaba singna changsilatuna ok amasung yen sing lut tawraga pukhre haire makhoina ok amasung yen sing puraga mafam adu thadoklam daida ok amasung yen gi makon sing mai thadoklam le haire loinana ngahan ayuk pung 8 lom tarakbada fawbak chau ikhai da leiba sangi farm amada machinjak thaba changluba khunja ama kuki la lauba singni chingnaba miyoi singna nongmai kapsilakpadage mahaki ningjol da panduna sokpadagi laika nakhre soklaba khunja dugi maming Sibudas sahi kunsa ga nithoi apokpa laikhidraba Nipendas ka we mahak torbung Gobindapur Bangalore colony ge ward number 5 ta leibani haire nongmai maruna panbadage i yamna thoroktuna mahak moirang ge community health center da pukhalatuna laika nakhibane